Thawbal district ki Tentha haipungda ngarang nungthil electric short circuit tagi horukpa maina maram oiraga lainariba yumtumna chakraba Moirangthem sana chahinifu loinabi Moirangthem ongbi nganbi gi imungda ngasi like minded group LMG Manipur gi thomi singna lupa lising kun loinana kambal amadi cheng bekhai ama mateng pangduna imung asigi awabada saruk yakre LMG की advisory board member नारेंगबम रोबिंद्रो ना लुचिंगदुना चटकिबा LMG की बुधरा निथोय रक्सुबा तेंगबांग खोंगचट अदुदा सरुक याखिबा LMG की publicity secretary राकेश नावरेम हाइखिबदा अखोय मियोय बसी खुदोंग थिबा अमदी अवाबा कयाना तुंगोइनरगा चटलिबा ngaktani मियोयबा अमगी इमुंग मनुंगदा का हेना अवाबा अमदी खुदोंग थिबा थौदोक उरगा मियामना खंगसिनदना उसिनदना तुमिना लैबगी महुत अंगम मतेंग पांगसिनरगा अवाबदा सरुक यामिनबगी थमोय चावबगी चटनबी असि लैरगदी खुनाय असि चावखटपा खुनाय अमा सोयदना ओइरकनी लुपा लिसिंग लाख crore kaya pairaba miyoiba singi marakta humanity service ki wakalon chenba miyoy kaya leptana thopirakduna awa ana khudong thiba taraba singi demak leminasi haiki ngasi gi tingbang khongchat aduda LMG gi secretary Ojit Sorokhaibam executive member Rosan Moirangthem Maibam Iten Surendra Ningomba Srimayum Jivan Sharma Sobita Maibam Konjengbam Bikramjit Naurem Romila Kunjesor Mangsatabam amasung Suni Nongthombam na chingba maroiba member kayana sarukyaki thoi madudi laikhidraba Moirangthem Kartiks mahaki masanupa sana amadi mahaki loinabi nganbi makhoi anigi yum masi yamna khangudana horakpa mayamadagi yum masi tangoi tana chakhiba simba paw se khoi ngarang like minded group LMG gi thomi singnai khoi paw se tajabadagi khoi ngarang khudakta masi tengbang thorom bang thona na ware basi khoi gi juti committee na lawra kanda masi se palising kun khatang tengbang pangjaba lakchabani like minded group LMG Manipur na hairiba case asigi mathakta seng amadi firol so khoi pangjaba lakchabani like minded group LMG si sahi amaga tha nium khatang ngairiba lamdam sigi haibadi Manipur gi Mastida any awana tarpa khudakki ba laibaktiba accident gi thodo oibi yum mai chakpa gi oibi ana yak oibi tawbadu adugumba thodok singdo mayamga manadaba thodo haibata yamna thamoi soba thodokta mateng pangna bi wakhlonda founder member amoina mokoi masimba organization che khoi semjabane group ase haiba group ase gi tengbang thorom asina ngasi phawbada lamdam sigi imung humbudraga ni thoi mateng pangkhra matung ngasi si humbudraga ni thoi soba tengbang thoromni hairiba tengbang thorom asigi manungda asigumba yum mai chakpe thodo se asigi se tharaga tarelak suboina pangjaba adumba thorom amakhne ngasi lakchariba group asigi advisor khogi oja narengbam oja Robindro na luchingba aduga group asigi secretary oja Ojit Sorokhaibam lain publicity secretary ai sama Rakesh Naurem lain team member punamakna ekhoi Manipur gi miyamda apelam khak tawjani madudi ekhoi awana tare haira matamda yengaga leiba natab aigi nakta leiba wana khudong thiba sumba laiba thiba thodo tare khangabadi made thamoida madu pendaba nungaitaba phanam leiraga sumato khudakta changjalaga mateng pangnabagi wakhlon se ekhoi saga ngarang yum mai chakpa se pung mari adai dagi chakpa ne ai so ai nu pa so loina thabak chathoi masidai da akhoi so amata leija haude angang gai jo atai atai da sanaraga budi leirami ngang gai dadi mi dadi kaisu so pandi le haudre adubu yum gi pasai ama ma di sen thum ga loina na puna makji amata di lobadi yadre adubu ngarang ai jo isa je sum nungai tabana maram moiraga kana lai kana lakte haba ju khangaudre adubu LMG Manipur na han boina mafam sida thungabadagi asumai tawre habadagi ai aduna me pungning nusiba phawre mayam da ibu nusibi base adubu sigumba kaya su ai kidamakta da mateng pangbiba kaya amasu lai adubu aina isa nung ai tabana maram moiraga moisi kanano karino habadi amata lawsana ngam haudre adubu puna magdo aina thakaba phungdok sari yare